Dear Manipur YouTube channel sebeng biriba mayam pupna mukpo amuka na taram noksari ahan bada yamna maroi ba pawo am update thamjage singi district sing the tribal solidarity march khre Manipur da mafam kaya da irang thokle unkhatnari Manipur gi singi district sing the tribal solidarity march ta miyoi lising kaya na saruk yakhre amasung maitai na schedule tribe ST kanglup ta salhanna ba demand gi mayuk yaning da phongdokhre Rally की मखाता रखपदा मणिपुर की मफम कयादा इरांग थोगले मखाता नुखनबा लेरी कम नाउ लेट अस रीजन टुगेदर हाइबा बैनर की मखादा ट्राइब एंड महिरोइ सिंह की एपेक्स ऑर्गेनाइजेशन ओरिबा ऑल ट्राइब एंड स्टूडेंट्स यूनियन मणिपुरी अचुमना सिलगा ट्राइब एंड सॉलिडरिटी मार्च हाइना मिंगथोनबा प्रोटेस्ट रैली एदु सटखिबनी सिंगी डिस्ट्रिक्ट कयादा प्रोटेस्ट रैली एदु शांति ओइना लोइसिनख्रबसु सुरासनपुर मोटबुंग अमसुंग मोरेदि तोंगानबा फिबम अम ओइदुना मैथाबा लनथुम थुगाई यैखाइबा अमसुंग फुना सैनेबगी रिपोर्ट सिंग लैखि सुरासनपुर ngasi मियोइ लिसिंग कयाना सरuk yadun tribe and solidarity march ta सरuk yaduna lamka public ground gi peace ground tuibung power rally satki amasung matung tarakpada deputy commissioner gi kuthangda prime minister da memorandum ama pisan ki adubu angoba bolero amada lakpa lamhen tu henba mioi kharna laisang village ta leiba anglo kuki war gate makhong da mai thaba horamba dagi santi oiramba phibam adu tongan phibam am oiraki mai tharamba miyosing adu miyamna urakpadagi mafam adudagi nantoki mai adudi miyamna muthatki torbungda counter blockade amma taramba kangbugi rally adudagi halakpa sing gi marakta khatna chainaba thokpagi report sing laiki ahan bada nung thomnaduna haurakhiba muknaba adu lambi chatpa gari sing amasung lanthum sing da target tawraktuna hena chawthoraki thangnabada leiba kangboi area da hingsa thorakpa amasung mai thaba yaunarakpadagi miyoi kaya mayum thadok lamhangda sengthoknarakpa ukhi haina ikhoigi surasanpur pawmina report tawrakhi khana chainaba adu hena chawthoraktuna miyoi kaya thaudok thokpamda sensinna khibaga loinana nakal anina potchai thugai khotkaiba tawramba adu mai thabaromda onthorakhi yum kaya gari kaya amasung atopa lanthum kaya mai thadokre amasung pawas iba matam phawa khana chainaba adu ingthaba leitre khana chainaba adu aswakapan nangba miyoi kaya hospital amada pukhatkhre hairi surasanpur district ke tongan mafam singda leiba forest bid office sing thugai khotkaiba natragna mai thadokhibagi report singsu leikhi bungmual singat mualum mualtam amasung saikot leiba forest department ki bid office sing lamhen tungan henba singna thugai khotkaiba tawba natragna mai thadokre hairi Moirang Imphal Surasanpur lambi ki Surasanpur amasung Bisnupur district ani gi tainafam oiriba Bisnupur district ke manung sanna leiba kangbai phagak chau ikhai torbung bangla tronglaubi amasung moirang lamkhai ki mafam kaya da miyam na thoraktuna counter blockade chathaki counter blockade tawriba Surasanpur district ka thangnaba Bisnupur district ke manung sanna leiba torbung bangla kangbai amasung phagak chau ikhai da leiba yum kaya marum Surasanpur romdagi Imphal maikai tamna hegalakhiba rally satkhiba singna mai थाबदगी युम कया तुमना चाखरे गरी खरसो मई थाखरे मफम अदुदा लैबा दुकान कया सु थुगाइरम ले हाइरी ngasi numit yungba matungdagi khanghaudana akanba mawngda mitei da schedule tribe piba yaroi haiduna solidarity utuna singi lamda rally satliba kangbu amasung singda satliba rally adugi mayokta tampak lomda counter blockade tawriba nakal ani gi mayokta social media gi kuthangda ungkhatna ba hengalakpa loinana Surasanpur amasung Bisnupur district ani gi taina famda thomjin narakna nung thanaba amasung nauri kapna ba horaki maduda nakal ani maki miyoi singda sogapan yawnaki mafam aduda police na nakal ani gi miyoi sing control tawnaba hotnaba da ngamkhide Surasanpur romdagi haigalakhiba yamnaba miyam aduna taksilaktuna torbung banglada leiramba yum amasung dukan kaya mai thaki Surasanpur romdagi lakpa miyam aduna phagak chau ikhai police station phawa taksilaktuna phagak chau ikhai da leiba forest office thugaiduna mai thaba horaki police na tear gas kaptuna miyam adu tankhai naba hotnaki ngamlaktabadagi police na nongmai round kaya kaptuna miyam adu butan thoki Surasanpur romdagi lakpa miyam adugi marakta aphaba makhalgi nongmai eke Series sing paiba yauraki makoina su police amasung miyam tamna nungmai kaplakpadagi police na sangsinduna control tawnaba hotnaba awaba kaya mayoknaki Surasanpur romdagi haigalakhiba miyam aduna phagak chau ikhaida leiba tampaki Miyoi singi yum taruk tumna mai thaki yum sing adugi sumangda leiba forsan ani van ama alto car ama Activa na singba gari kaya su tumna mai thadok lamki yumda leiba sana lupan singwa maltangwa polam kaya su purga chatkre hairi Surasanpur district ta tainaba leiba kangprang banakta leiba yum kun banglagi yum chama torbung phagak chau ikhaida yum kaya gi miyoi sing mayum thadok na duna manak nakpa saitonda leiba durga mandopta relief camp hangduna leikhi tungda miyoi kharna relief camp
अदुदगी अमुक थोरक्तुना खरा हेना सफागतब मफम मरी मतासिंग युमसिंग थीरगा लांजेनखरे हाइरी इबुदौ मोइरांग थांजिंग लाई कमिटी न सिंदुना साइटोनगी रिलीफ कैम्प द लैरंबा इमुंग खरगी मियोसिंग मोइरांग द संगजफम पीदुना थंबसु याउरी बिष्णुपुर डिस्ट्रिक्ट के थमलापोकपी मनिंग द लैबा कस्तूरी गांधी विद्यालय महिरोइसिंग की गार्जियनसिंग न लौथोकलदुना मयुम मयुम द पुनखरे हाइरी अखोइगी मोइरांग पाउमीदगी रिपोर्ट तौरकली कंपोकपी ngasi नुमिदांग पुंग 8 रोम तारकपदा कांगपोकपी डिस्ट्रिक्ट मनुंग चन्ना लैबा मोरबुंग द लैबा युम निफु रोम कांगपोकपी द रैली चटखिबा सिंगी खंगबुसिंग अदुना लागलगा थुमना मै थारमबदगी साखरे हाइरी युमसिंग अदुगी मियोइसिंग दि सेगमाय अमसुंग इम्फाल रोम द अशोक अपन अमता याउदना लांजेनर खरे हाइरी कांगपोकपी फॉरेस्ट ऑफिस ngasi नुमिदांग पुंग निपालोम तारकपदा सकंगदबसिंगना मै थाखरे हाइरी अमरोम द ngasi अयुक अंगनबदगी हौदुना मफम कयादा काउंटर चथकी काउंटर ब्लॉकेट चथकी मफम सिंग अदुदी इम्फाल उखरुन लंबी की लमलाई सवंगबुंग सिंगारेन तेजपुर इम्फाल साइकुन लंबी की पंगई इसिका अमसुंग सवंगबुंग तेजपुर द मियाम थोरक्तुना काउंटर ब्लॉकेट चथकी इम्फाल दिमापुर लंबी की सेगमाई कंगलातुंगबी अमसुंग कांतो लमखाई द मियाम न थोरक्तुना सिंगी लमद चटखिबा रैली अदुगी मायोक्ता काउंटर ब्लॉकेट तौखी इम्फाल मोरे लंबी की थौबाल दसु मियाम न थोरक्तुना काउंटर ब्लॉकेट तौखी इम्फाल सकबी करंग लंबी की सुगनु दसु यामनब मियाम न थोरक्तुना लंबी द रैली चतुना काउंटर ब्लॉकेट चथकी इम्फाल कंगचुक रोड की मफम कया दसु मियाम न थोरक्तुना काउंटर ब्लॉकेट चथकी मोरे सकंगदबसिंगना नुमिदांग पुंग 8 मखाई रोम ताबदा मोरे मार्केट मै थाखिबगा लोइनना मोरे द लैबा युम अमा अनिसु मै थाखरे हाइरी अमरोम द सुरासानपुर अमदि तोरबुंग न सिंग मफम द इरांग थोखरबा मतुंग नुमिदांग इम्फाल अमदि ग्रेटर इम्फाल की मफम खरद मियामना सोरोक त थोरक्तुना मै थाबा याउन इरांग अमु हौरकपदगी पुलिसना तैयार गैस कापखरे संगाई प्रो मया इम्फाल की न्यू लेम्पुलेन तिदिम लाइन रोड खुराई उरीपोक अमदि सिंगजमैना सिंग मफम सिंगदा कंसी यैदुना मी काउथोकपा लंबी मै थाबा अमदि पेंदबि खोलाउ सिंग लाउनखि मी थोरकपगी चांग हेंगलक्तुना मफम खरद इरांग कंखलक्पगी पुलिसना तैयार गैस कापतुना तनखाई की अमदि पुलिस पर्सनल सिंगना पामदब थौदोक अमता थोक्तनबा अकनबा सेक्शन थरांग लौखुटकी वीडियो सिंग बिबगी दमकत मैम पुम नम पोम कहना तगचली अनोब अपडेट की दमकत नुक्सी वीडियो चैनल से सब्सक्राइब टू बिरमु थैंक यू सो मच